ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯅꯣꯡꯗꯝꯕꯒꯤ ꯆꯥꯡꯌꯦꯡꯗ ꯅꯤꯡꯊꯧ ꯁꯝꯚꯨ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯆꯥꯎꯔꯕ ꯃꯣꯙꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯁꯤ ꯙꯔꯃ ꯂꯩꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯃꯍꯥꯛ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯖꯔꯛꯄ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠ ꯃꯐꯝꯗ ꯅꯤꯖꯔꯕꯗꯤ ꯃꯗꯨꯕꯨ ꯗꯥꯟ ꯇꯧꯖꯕꯅ ꯃꯥꯒꯤ ꯑꯊꯣꯏꯕ ꯙꯔꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯁꯨ ꯂꯥꯏꯅꯤꯡ ꯄꯥꯔꯩ ꯁꯦꯠꯆꯕ ꯙꯔꯃ ꯃꯁꯛ ꯈꯪꯕ ꯑꯊꯣꯏꯕ ꯅꯨꯄꯤꯅꯤ꯫ ꯃꯔꯝꯁꯤꯅ ꯃꯄꯨꯔꯣꯏꯕꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯄꯦꯟꯕ ꯄꯣꯛꯆꯩ꯫ ꯅꯤꯡꯊꯧ ꯔꯥꯅꯤꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯟ ꯇꯤꯟꯅꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕꯇ ꯈꯟꯗꯨꯅ ꯄꯥꯟꯕꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯅꯤꯖꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯔꯩꯕ ꯄꯣꯠꯁꯛ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯗ ꯄꯤꯖꯩ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯒꯤ ꯆꯍꯤ 8 ꯁꯨꯔꯕ ꯑꯃꯗꯤ ꯆꯍꯤ 5 ꯁꯨꯔꯕ ꯃꯆꯥꯅꯤꯄꯥ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯅꯤꯃꯛꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯙꯔꯃ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯔꯥꯖꯀꯨꯃꯥꯔ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯁꯝꯚꯨꯒꯤ ꯀꯣꯅꯨꯡꯗ ꯕꯤꯗꯨꯔ ꯀꯧꯕ ꯑꯅꯣꯏꯕ ꯅꯤꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯕꯤꯗꯨꯔ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯥꯗꯨ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯣꯏꯔꯨꯕꯅ ꯑꯩꯍꯥꯛ ꯅꯣꯡꯃꯇ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ, ꯁꯦꯠꯆꯅꯤꯡꯕ ꯑꯐꯕ ꯐꯤꯔꯣꯜ ꯁꯦꯠꯆꯕ ꯐꯪꯖꯗꯦ꯫ ꯑꯗꯨꯅ ꯅꯅꯥꯏꯅ ꯉꯁꯤ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯂꯥꯛꯆꯔꯤꯕꯁꯤ ꯅꯅꯥꯏꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯕꯤꯗꯨꯔꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯍꯥꯏꯌꯨ ꯕꯤꯗꯨꯔ ꯀꯧꯕ ꯅꯤꯄꯥ, ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯍꯣꯏꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ? ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯅꯐꯝꯗ ꯄꯤꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯍꯟꯒꯅꯤ꯫ ꯃꯗꯨꯗ ꯕꯤꯗꯨꯔꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯅꯤꯖꯒꯗꯧꯔꯤꯕꯁꯤ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯂꯩꯕ ꯄꯣꯠꯅꯤ꯫ ꯃꯁꯤꯕꯨ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯋꯥꯁꯛ ꯄꯤꯕ ꯉꯝꯂꯕꯗꯤ ꯅꯅꯥꯏꯅ ꯅꯤꯖꯕ ꯉꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯍꯟꯖꯈ꯭ꯔꯒꯦ꯫ ꯅꯅꯥꯏꯅ ꯅꯤꯖꯔꯨꯔꯒ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯂꯥꯏꯔꯕꯒꯤ ꯊꯃꯣꯏꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯕꯤꯗꯨꯔ ꯀꯧꯕ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯗꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯔꯣ ꯕꯤꯗꯨꯔ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯑꯉꯝꯕ ꯄꯣꯠ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯂꯧꯕꯒꯤ ꯃꯆꯥ ꯕꯤꯗꯨꯔ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯋꯥꯁꯛꯄꯤꯕ ꯇꯥꯖꯔꯒ ꯅꯅꯥꯏꯒꯤ ꯄꯨꯛꯅꯤꯡꯁꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯒꯅꯤ ꯈꯜꯂꯨꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯄꯦꯟꯕ ꯄꯣꯛꯆꯔꯦ꯫ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯅꯤꯖꯅꯤꯡꯂꯤꯕ ꯄꯣꯠꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯇꯤ ꯏꯄꯥ ꯂꯥꯏꯔꯕꯅ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯕꯅ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤ꯫ ꯅꯣꯡꯃꯇ ꯆꯔꯥ 2 ꯁꯨꯅ ꯄꯨꯛꯁꯤ ꯆꯥꯖꯕ ꯐꯪꯖꯗ꯭ꯔꯤ꯫ ꯃꯔꯝꯁꯤ ꯂꯩꯕꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯁꯤ ꯅꯨꯃꯤꯠ 8ꯗꯪ ꯐꯝꯍꯟꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯅꯨꯃꯤꯠ 8ꯗꯪꯗꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯨꯃꯤꯠ 8ꯁꯤ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ 8ꯗꯪꯗꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯗꯨꯔ ꯃꯈꯨ ꯂꯩꯕꯥꯛ ꯇꯥꯅ ꯀꯨꯟꯊꯔꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯁꯝꯚꯨ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯈꯤ꯫
ꯅꯤꯡꯊꯧ ꯁꯝꯚꯨꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯐꯔꯦ ꯕꯤꯗꯨꯔ, ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯤꯡꯍꯥꯁꯟꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯪ ꯐꯝꯗꯨꯅ ꯌꯦꯡꯅꯤꯡꯂꯤꯕꯗꯨ ꯑꯩꯍꯥꯛꯁꯨ ꯌꯥꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯃꯣꯙꯄꯨꯔ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯇꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯄꯨ ꯇꯥꯅꯕ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯈꯤ, ꯇꯤꯟꯕꯤꯔꯤꯕ ꯑꯉꯝ ꯑꯊꯧ ꯃꯟꯇ꯭ꯔꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯗꯨꯔ ꯍꯥꯏꯕ ꯅꯤꯄꯥꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝꯁꯤ ꯂꯩꯕꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯃꯅꯤ ꯈꯟꯕꯤꯗꯨꯅ ꯃꯥꯒꯤ ꯌꯥꯊꯪꯕꯨ ꯏꯟꯕꯤꯌꯨ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯁꯝꯚꯨ ꯁꯤꯡꯍꯥꯁꯟꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯂꯥꯏꯔꯕ ꯕꯤꯗꯨꯔ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟꯗ ꯐꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯝꯚꯨꯅ ꯄꯤꯔꯝꯕ ꯌꯥꯊꯪ ꯑꯣꯏꯕꯅ ꯇꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯄꯨꯝꯕ ꯃꯀꯣꯛ ꯅꯣꯟꯖꯗꯨꯅ ꯕꯤꯗꯨꯔꯒꯤ ꯌꯥꯊꯪ ꯉꯥꯏꯖꯗꯨꯅ ꯂꯩꯖꯈꯤ꯫ ꯅꯤꯡꯊꯧ ꯁꯝꯚꯨꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯒ ꯄꯣꯊꯥꯗꯨꯅ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯖꯟꯈ꯭ꯔꯕꯗ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯁꯝꯚꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯕꯤꯗꯨꯔꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯔꯤꯕ ꯍꯦ ꯕꯤꯗꯨꯔ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯈꯤꯕ ꯃꯇꯝꯗꯨ ꯁꯨꯔꯛꯂꯕꯅ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯒꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯤꯡꯍꯥꯁꯟꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯝꯅꯤꯡꯏ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯅꯐꯝꯗ ꯄꯥꯡꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯪꯒꯤ ꯂꯥꯏꯔꯕꯕꯨ ꯀꯣꯛꯆꯅꯕ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯅꯤ ꯄꯨꯔꯗꯨꯅ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯖꯈ꯭ꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯕꯤꯗꯨꯔ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯅꯤꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯃꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯅꯅꯥꯏꯒꯤ ꯄꯨꯟꯁꯤꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯅꯤꯡꯕ ꯊꯨꯡꯗꯅ ꯂꯥꯛꯆꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯣꯅꯨꯡꯁꯤꯗ ꯍꯤꯡꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯔꯣ꯫ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯤ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯨꯝ ꯑꯩꯍꯥꯛꯄꯨꯁꯨ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯕꯤꯗꯨꯔꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯃꯣꯃꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯄꯣꯛꯇ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯊꯨꯎ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯅ ꯕꯤꯗꯨꯔꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯐꯔꯦ ꯕꯤꯗꯨꯔ, ꯅꯍꯥꯛꯅ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯇ ꯇꯧꯔꯛꯎ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯉꯁꯤꯃꯛ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯙꯔꯃ ꯃꯁꯛ ꯈꯪꯂꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯔꯥꯅꯤ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡꯗꯨꯗ ꯌꯥꯅꯤꯡꯗꯕ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯇꯧꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯖꯅꯕ ꯁꯦꯝ ꯁꯥꯖꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯔꯥꯅꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯆꯝꯕ ꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯩꯕꯥꯛ प्रजा पुंबा अवाबना ममितगी मपी ताना लेनहौखी। अपिकपा मचानीगा लोइनना निंगथौ रानीदु मखोंना सुम लेप्तना लाक्पना उमंग अमा यौसिलक्ले। मखोई पुमनमक वारकपदगी खोंनांग पांबी अमगी मखादा ngaihak पोथारमी। मखोई मरिमक वामनखिबना खोंनांग मखोंदुदा पोथारमबदगी तुमथनखरे। निंगथौ रानी अमदी मचानीना तुमदुना लेरिंगागी तंजादुदा हिंसाबी अमा महाकी मयाना अचौबा लंगजा अमा ओंदुना अतियादा पाइरकलमी। लंगजा ओंदुना पाइरकलीबी हिंसाबीदुना लैमाइदा करी लेबगी करी फादुना चासिगे खंदुना येंगलकपदा मखोई मरीना तुमदुना लेरिबदु उरकले। हिंसाबीना खली तुमदुना लेरिबनी पासिदी अचंबा मियोइदी ओइररोय। महाकी मसासिदी लानफम कयादा माई पालकलबा मियोय अमगी खुदमनी। माबु तराई तराईना अइना चेंदुना चटखिबा ngamloi। मनाक्ता तुमलिबनी पा मचानी सिसु अंगांग ओइमली। मखोइसु चाबदा हाउखिरोय।
ꯑꯗꯨꯅꯗꯤ ꯑꯩꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤꯕꯗ ꯈꯔꯁꯨ ꯂꯥꯏꯅ ꯊꯣꯛꯂꯒꯗꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯤꯕ ꯆꯥꯎꯔꯕ ꯂꯪꯖꯥꯗꯨ ꯄꯥꯏꯊꯔꯛꯇꯨꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯣꯡꯁꯥꯁꯤꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯆꯞꯇꯨꯅ ꯄꯨꯈꯠꯂꯒ ꯍꯤꯡꯆꯥꯕꯤꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯇꯤꯌꯥꯗ ꯍꯤꯡꯆꯥꯕꯤꯅ ꯈꯔ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯗ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯈꯤ꯫ ꯆꯥꯎꯔꯕ ꯂꯪꯖꯥ ꯑꯃꯅ ꯃꯥꯒꯤ ꯈꯣꯡꯁꯥꯗ ꯆꯞꯂꯗꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯒ ꯃꯍꯥꯔꯥꯅꯤ ꯄꯥꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯕꯨꯡꯉꯣꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯔꯦꯜ ꯁꯝꯕꯨꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯔꯥꯅꯤꯅ ꯇꯦꯡꯊꯥꯔꯛꯈꯤ꯫ ꯍꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯇꯨꯡꯗ ꯅꯥꯃꯤꯒꯨꯝ ꯏꯟꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯐꯪꯂꯔꯣꯏꯗꯀꯣ꯫ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯪꯂꯛꯂꯕꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯟꯖꯔꯨꯕꯗ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯪꯖꯥ ꯑꯆꯧꯕꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯄꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯕꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯅꯤꯡꯊꯧꯔꯦꯜ ꯁꯝꯕꯨ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯔꯛꯇ꯭ꯔꯕꯗ ꯃꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯛꯄ ꯎꯃꯪꯗꯨꯗ ꯃꯍꯥꯔꯥꯅꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯤ ꯂꯩꯇ꯭ꯔꯕꯅ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯅꯤꯄꯥ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ, ꯅꯃꯥ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯝꯗ꯭ꯔꯕꯗ ꯏꯄꯥꯒꯤ ꯊꯃꯣꯏꯁꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯨ ꯈꯪꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯗꯨꯅ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯝꯕꯨ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯃꯐꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯕꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯖꯈꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯍꯥꯔꯥꯅꯤ ꯍꯜꯂꯛꯄ ꯃꯔꯩꯇ꯭ꯔꯕꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯊꯣꯛꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯄꯝꯈꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯅ ꯃꯈꯨꯠ ꯁꯝꯂꯗꯨꯅ ꯎꯃꯪꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯪꯖꯥꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯆꯤꯡꯒꯣꯟ ꯑꯃꯗ ꯂꯩꯕ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ, ꯅꯤꯡꯊꯤꯅ ꯐꯖꯩ꯫ ꯐꯖꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯕꯨ ꯊꯝꯂꯒ ꯆꯥꯎꯔꯕ ꯂꯪꯖꯥꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯎꯔꯒ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯄꯥꯈꯠꯈꯤꯕꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯪꯕꯨ ꯑꯩꯅ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯐꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯎꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯁꯛ ꯑꯩꯒꯤ ꯏꯐꯝꯗ ꯈꯪꯍꯜꯂꯨ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯄꯥꯡꯒꯜꯂꯕꯤ ꯍꯤꯡꯆꯥꯕꯤ, ꯑꯩꯍꯥꯛ ꯃꯣꯙꯄꯨꯔ ꯀꯧꯕ ꯂꯩꯕꯥꯛꯇ ꯄꯥꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧꯔꯦꯜ ꯁꯝꯕꯨꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯔꯛꯂꯕ ꯅꯤꯖꯔꯛꯂꯕ ꯄꯨꯝꯕ ꯅꯤꯖꯔꯤꯕꯁꯤꯡꯒꯤ ꯑꯄꯦꯟꯕ ꯑꯣꯏꯅꯕ ꯍꯣꯠꯅꯖꯕꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯎꯃꯪꯗ ꯂꯩꯔꯝꯂꯤꯕ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯗ ꯇꯥꯍꯜꯂꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯙꯔꯃ ꯂꯩꯈ꯭ꯔꯕ ꯀꯠꯊꯣꯛꯄꯇꯅ ꯊꯜꯂꯕ ꯅꯤꯡꯊꯧꯔꯦꯜ ꯁꯝꯕꯨꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯅꯤ ꯈꯪꯂꯕꯗ ꯃꯥꯕꯨ ꯆꯥꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯤꯡꯆꯥꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯨꯡꯁꯤꯔꯕꯤ ꯃꯍꯥꯔꯥꯅꯤ, ꯁꯥꯌꯤꯡ ꯍꯌꯤꯡ ꯆꯥꯗꯨꯅ ꯂꯩꯔꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯤ ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤ ꯑꯩꯍꯥꯛꯁꯤ ꯅꯊꯃꯣꯏꯗ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕꯤ ꯅꯄꯨꯔꯣꯏꯕꯅ ꯇꯧꯖꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯇꯨꯡ ꯏꯟꯖꯗꯨꯅ ꯍꯤꯡꯖꯒꯅꯤ ꯈꯜꯂꯤꯕꯤ
ꯅꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄꯗꯒꯤ ꯍꯤꯡꯁꯥꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯨꯔꯤꯕ ꯄꯨꯝꯅꯃꯛ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯈꯛꯇ ꯈꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯨꯔꯦ꯫ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯌꯥꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯈꯤꯕꯗ ꯃꯍꯥꯔꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯃꯇꯝ ꯈꯔꯗꯤ ꯈꯨꯗꯣꯡꯊꯤꯕꯇꯅ ꯊꯜꯂꯒꯗꯧꯔꯤ꯫ ꯏꯁꯣꯔꯅ ꯇꯝꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯔꯥꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯔꯥꯖꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯔꯒ ꯃꯍꯥꯔꯥꯖꯒꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯖꯧ ꯍꯥꯏꯕ ꯇꯝꯂꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯑꯋꯥꯕ ꯗꯁꯥ ꯀꯣꯛꯆꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯧ ꯍꯥꯏꯅ ꯑꯩꯒꯤ ꯃꯌꯥꯒꯤ ꯁꯛꯇꯤꯅ ꯌꯦꯡꯖꯕꯗ ꯎꯖꯔꯦ꯫ ꯃꯔꯝꯁꯤ ꯂꯩꯕꯅ ꯏꯆꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯍꯦ ꯃꯍꯥꯔꯥꯅꯤ, ꯑꯩꯕꯨ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯁꯥꯕꯤꯅꯤ ꯈꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ꯫ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯑꯁꯦꯡꯕ ꯊꯣꯛꯂꯒꯗꯧꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛꯄꯨ ꯊꯤꯟꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛ ꯆꯥꯎꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯒꯅꯤ꯫ ꯃꯗꯨꯅ ꯍꯦꯟꯅ ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯣꯏꯔꯒꯅꯤ꯫ ꯋꯥꯐꯝꯁꯤꯡꯁꯤ ꯂꯩꯕꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯉꯁꯤꯗꯒꯤ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯆꯥꯅꯕ ꯎꯍꯩ ꯋꯥꯍꯩ ꯑꯩꯍꯥꯛꯅ ꯆꯠꯇꯨꯅ ꯊꯤꯔꯨꯔꯒꯦ ꯍꯥꯏꯖꯔꯛꯂꯕꯗ ꯃꯍꯥꯔꯥꯅꯤꯒꯤ ꯄꯨꯛꯅꯤꯡꯗꯨ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯀꯤꯖꯅ ꯀꯞꯆꯔꯝꯕꯗꯨ ꯐꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ ꯈꯟꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯦ ꯏꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯍꯤꯡꯆꯥꯕꯤ, ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ ꯇꯥꯛꯄꯤꯔꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯂꯩꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯈꯟꯖꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯒꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯥꯊꯖꯕ ꯉꯝꯅꯕ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯨꯔꯨꯝꯖꯗꯨꯅ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛ ꯊꯧꯅꯤꯖꯅꯤꯡꯉꯤ꯫ ꯑꯩꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝ ꯑꯃ ꯅꯍꯥꯛꯀꯤ ꯁꯨꯔꯨꯡꯁꯤꯗ ꯁꯦꯝꯒꯠꯆꯕꯗ ꯏꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯅꯍꯥꯛꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯅꯤꯡꯈꯣꯝꯕꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯨ ꯍꯔꯥꯎꯅ ꯌꯥꯖꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯍꯥꯔꯥꯖ ꯁꯝꯚꯨ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯅ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯄꯦꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯕꯨ ꯄꯝꯈꯠꯂꯒ ꯃꯆꯥꯅꯤꯄꯥ ꯑꯍꯟꯅ ꯃꯈꯨꯠ ꯁꯝꯂꯗꯨꯅ ꯑꯁꯣꯡꯕ ꯎꯃꯪꯗꯨꯗ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯔꯥꯖ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯑꯁꯨꯝ ꯂꯥꯛꯂꯕꯗ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯆꯥꯎꯔꯕ ꯇꯨꯔꯦꯟ ꯑꯃꯈꯛ ꯊꯦꯡꯅꯔꯦ꯫ ꯇꯉꯥꯏꯃꯛ ꯐꯗꯅ ꯇꯨꯔꯦꯟꯗꯨ ꯂꯥꯟꯗꯕ ꯌꯥꯗꯕꯅ ꯃꯆꯥꯅꯤꯄꯥ ꯑꯍꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯏꯄꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯏꯄꯥꯅ ꯅꯅꯥꯎꯁꯤ ꯍꯥꯟꯅ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯅꯅꯥꯎꯕꯨ ꯑꯁꯣꯝꯒꯤ ꯇꯣꯔꯕꯥꯟꯁꯤꯗ ꯊꯅꯝꯂꯒ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯕꯗ ꯃꯆꯥꯅꯤꯄꯥ ꯑꯍꯟꯁꯨ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯏꯟꯖꯗꯨꯅ ꯃꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯔꯥꯖ ꯁꯝꯚꯨ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯗꯨꯅ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗ ꯀꯨꯝꯊꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯛꯂꯕ ꯇꯨꯔꯦꯟꯒꯤ ꯏꯄꯥꯛꯇꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯕꯨ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯏꯄꯥ ꯅꯌꯥꯝꯕꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯖ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯗꯨ ꯂꯩꯔꯥꯏ ꯃꯄꯥꯟꯗꯨꯗ ꯐꯝꯂꯗꯨꯅ ꯃꯄꯥꯅ ꯏꯁꯤꯡꯗ ꯀꯨꯝꯊꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯈꯤ꯫ ꯃꯍꯥꯔꯥꯖꯅ ꯏꯁꯤꯡꯗꯨꯗ ꯑꯁꯨꯝ ꯀꯨꯝꯂꯛꯄꯅ ꯇꯨꯔꯦꯟꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯗꯨ ꯂꯥꯛꯇꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯖ ꯁꯝꯚꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯥꯅꯤꯄꯥ ꯑꯍꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯏꯔꯣꯏꯔꯛꯂꯦ꯫ ꯃꯆꯥꯗꯕꯨ ꯀꯟꯕ ꯉꯝꯍꯧꯔꯕꯗꯤ ꯈꯟꯖꯗꯨꯅ ꯅꯤꯡꯊꯧꯗꯨ ꯀꯟꯅ ꯏꯔꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯥꯏ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯗꯨ ꯁꯑꯣꯝꯗꯨꯅ ꯆꯦꯟꯈꯤꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯂꯩꯔꯥꯏꯗ ꯊꯨꯅ ꯀꯥꯈꯠꯅꯕ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯂꯩꯍꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯅ ꯃꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤꯕꯗꯨ ꯈꯪꯇꯥ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯔꯥꯖ ꯁꯝꯚꯨ ꯈꯪꯂꯩ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯗꯨ
ꯆꯥꯎꯔꯕ ꯒꯨꯝꯚꯤꯔ ꯑꯃꯅ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯎꯝꯂꯒ ꯏꯁꯤꯡꯗ ꯆꯤꯡꯊꯅꯕ ꯇꯧꯔꯤꯕꯗꯨ ꯈꯪꯎ ꯎꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯁꯝꯚꯨ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯑꯇꯣꯝꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯏꯁꯤꯡꯗ ꯈꯪꯆꯣꯡ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯔꯥꯖ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯟꯅ ꯏꯔꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯔꯦꯟꯒꯤ ꯃꯌꯥꯏ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯗꯨ ꯒꯨꯝꯚꯤꯔꯗꯨꯅ ꯏꯁꯤꯡꯗ ꯄꯨꯊꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯖ ꯂꯦꯞꯇꯅ ꯑꯗꯨꯝ ꯀꯟꯅ ꯏꯔꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯤꯄꯥꯗꯤ ꯒꯨꯝꯚꯤꯔꯗꯨꯅ ꯆꯦꯟꯗꯨꯅ ꯌꯥꯡꯅ ꯆꯠꯈꯤꯕꯅ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯖ ꯂꯩꯔꯥꯏ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯐꯪꯗ꯭ꯔꯕꯅ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯈꯤ꯫ ꯂꯩꯔꯥꯏ ꯃꯄꯥꯟꯗꯨꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗꯨ ꯐꯥꯖꯤꯟꯖꯕ ꯉꯝꯗꯅ ꯉꯥꯏꯍꯥꯛ ꯀꯞꯇꯨꯅ ꯂꯦꯟꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯇꯣꯔꯕꯥꯟ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯟꯕꯨ ꯁꯑꯣꯝꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗꯨꯗ ꯌꯦꯡꯂꯒ ꯅꯤꯡꯊꯧꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯕꯨ ꯒꯨꯝꯚꯤꯔꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯊꯃꯣꯏ ꯄꯨꯖꯕ ꯉꯝꯗꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯅ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗꯨꯗ ꯐꯨꯝꯕꯪꯅꯅ ꯐꯝꯂꯤ꯫ ꯃꯊꯃꯣꯏ ꯀꯥꯏꯅ ꯇꯣꯔꯕꯥꯟꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯑꯉꯥꯎꯕꯒꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯂꯦꯞꯐꯝ ꯈꯪꯗꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯔꯨꯕꯅ ꯃꯐꯤ ꯃꯔꯣꯟꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯕꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯉꯥꯎꯕꯒꯤ ꯁꯛꯇꯝ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯑꯉꯥꯎꯕꯒꯨꯝ ꯄꯥꯂꯦꯞꯐꯝ ꯈꯪꯗꯕ ꯃꯥꯏꯀꯩꯗ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯃꯗꯤ ꯃꯔꯥꯏꯕꯥꯛꯄꯨ ꯄꯤꯊꯣꯛꯂꯝꯂꯕꯁꯨ ꯃꯊꯃꯣꯏꯗ ꯑꯋꯥꯕ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯁꯥꯊꯤꯔꯕ ꯆꯩꯅꯥꯁꯤ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯉꯥꯎꯕꯒꯨꯝ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯈꯤꯕꯅ ꯆꯥꯎꯔꯝꯕꯥ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨ ꯂꯥꯟꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯁꯥ ꯃꯎꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯒ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯆꯥꯎꯔꯝꯕꯥ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯗꯅ ꯃꯐꯝꯗꯨꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯗꯨ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕꯅ ꯃꯆꯥꯁꯨ ꯄꯣꯛꯂꯝꯗꯕꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯁꯤꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯊꯪ ꯃꯊꯪ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯥꯛꯂꯕ ꯀ꯭ꯋꯥꯛ ꯈꯔ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯗꯨꯗ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯏꯔꯥꯠ ꯊꯧꯅꯤꯖꯔꯒ ꯃꯗꯨꯗꯒꯤ ꯍꯦꯛ ꯄꯥꯏꯊꯣꯔꯛꯄ ꯀ꯭ꯋꯥꯛꯇꯨꯅ ꯇꯣꯡꯂꯕ ꯃꯍꯥꯛꯇꯨ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠꯇꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯝꯅ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯂꯣꯏꯅꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯏꯔꯥꯠꯆꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯅ ꯏꯔꯥꯠꯄ ꯍꯦꯛ ꯂꯣꯏꯕꯒ ꯈꯣꯡꯅꯥꯡꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯀ꯭ꯋꯥꯛꯇꯨ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯊꯛꯇ ꯇꯣꯡꯈꯤꯗ꯭ꯔꯦ꯫ ꯀ꯭ꯋꯥꯛꯇꯨ ꯇꯞꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨ ꯀ꯭ꯋꯥꯛꯅ ꯄꯥꯏꯔꯤꯕ ꯃꯥꯏꯀꯩꯗ ꯃꯈꯣꯡꯅ ꯏꯟꯅꯔꯛꯂꯦ꯫ ꯀ꯭ꯋꯥꯛꯁꯨ ꯑꯇꯤꯌꯥꯗ ꯃꯤꯌꯥꯝꯅ ꯃꯈꯣꯡꯅ ꯏꯟꯅꯔꯛꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯁꯨ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯈꯤ꯫ ꯃꯤꯌꯥꯝꯗꯨꯅ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯒ ꯑꯉꯥꯎꯕꯒꯨꯝ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯤꯌꯥꯝꯗꯨꯕꯨ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯦꯞꯇꯅ ꯂꯥꯛꯈꯤ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯇꯤꯌꯥꯗ ꯂꯩꯅ ꯂꯩꯅ ꯄꯥꯏꯔꯤꯕ ꯀ꯭ꯋꯥꯛꯇꯨ ꯈꯪꯍꯧꯗꯅ ꯄꯥꯏꯊꯔꯛꯇꯨꯅ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯒꯤ ꯃꯔꯦꯡꯖꯨꯝꯗ ꯇꯣꯡꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯉ ꯃꯊꯧ ꯄꯨꯝꯅꯃꯛ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯅꯈꯤꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯔꯒ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯝꯕ ꯅꯤꯡꯊꯧꯗꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯤꯕꯗꯨ ꯎꯔꯒ
mahak gyan khanglak lakhi angakpachu phaurakhi adubu ningba kairaba ningthaudu hoi mai kari mata haidi mareng bada tongliba kwak tu su tan thokluba tawduna miyam dubu lan thoktuna satkinaba tawrakle ningthau shambhuna satkinaba tawrakpa matamduda makhu khudak kunduna khurumduna leiriba laibak tugi mantri bobona haijarakhi iningthau ibungo nahakpu kadaidagino kanano haibasu nanaina khangjadi adubu nahakpu nanai oiraba ihangna iningthau haina ngasidagi kaujarabani mangda khuru khudak kunduna leiriba miyamsina nahakpu makhoi pumnamaki ningthauni haina khanjakhre nanai khoibu nungsibiduna mafamsidagi amuk hana chatpikhraganu mantri bobona hairakliba wafamdu taraga ningthauren shambhu ngakpana khamthengkhre ningthau shambhuna hairakhi tenbiriba laibak praja pumnamak mayamna haibiribadu aidi hingba phaudraba misak amakhakni aihangna chalibasi panthungpham khangdana chalibani aihangna nakhogi seba tawjabada laibak miyamna apianba oiraktrabadi madugi paptu aihak puba pamdre maduda mantri bhuwan haijarakhi iningthau ibungo nahaki dharma oiraba wangangdu tajabada nanayagi puningda iningthaudagi hena magul leiba ningthau ama aikhoigi leibaksida amuk hana thoraklaroi nahakpu kanano khangjidrabasu aikhoi pomnamakna nahakpu ngasidagi ningthau oina ningjarabani aikhoina haijabasida nahakna yabidaba thoklabadi aikhoi pomnamaki mapoksi kanadraba mapi mapa leijadraba haibadu oiragani aduna iningthauna yabidaba thoklabadi aikhoi amuk hana iyumda hanjankraroi aikhoi mapu oiraba ningthau nahakna chatpa mafam khuding aikhoisu natung injaduna lakseragani mantri gi wafamdu taraga ningthau shambhu magi wakhaldu munna khandharakhi laibang miyam amadi mantrina kanna haijarabada ningthau shambhu makhong thangduna chatkhiba ngamdre makhoina haijabada mahak yaba takhre asumna ningthauren shambhu shauramba hairiba laibak tugi ningthau oiduna palakle mahak modapur laibak ki ningthau shambhuni haibadi miyamda takthoklamdi adubu magi mamingdi shambhu kawi haina taklamni magi dharma oiraba niti laibak miyamgi yaiphanabada khanjabaduna shauramba hairiba laibak tu asuki matik nungai yaifaba ingna tapna panba haibadu oirakle asomdana ningthaugi masanipa rajkumardu shawumna sienduna pukhibadu sadan bani pamana sa talakpada shawumna angang ama sienduna puraklibadu ubadagi khudakta ten kablaktuna shawumdu hatkre rajkumardu makhong makhutta khara sokpa natana karisu tahodre masa laijadaba sadan badu angang dugi manakta kanna sensilaktuna angang dubu singkhatchare sadan bana angang duda karamna shawumna mahakpu selaklibano hanglabada rajkumarna mapana manauni pabu toren wangmada lanthungnabagi damak mahakpu toren khongbanduda thanamlaga chatkringaida mahakpu shawumna sienduna purakhibani tamjare wafamdu taraga makhong makhutta soklaba rajkumardu sadan bana mananganda pokatcharaga toren khongbandu tamna langminakhi adubu mafamduda mapa amadi manauni palairamdrabada pegliba rajkumardu kanna kablakhi masa pokshadaba oibana sadan badu angangna kapataraga mathamoidu pubu ngamjakhidi sadan ba mathwai nungaitana angangda hairakhi ibungo kaplaganu nahakna kapataraga agi thamoisi pujaba ngamjadi ngasidagi nahakpu isa sakna yoksaragani ipagi yumda halasi haiduna makhong makhut soklaba rajkumardu sadan bana poduna mayumda pukhre rajkumar atombasu gombhena makhongda umduna isingda sienduna asum lakpada pikle bangangdugi mayada ising thaksin khibadagi magyan mangkhre nga phabani pamana turenduda nga phanaba tawringaida gombhera mana isingdagi toren khongban mathakta angang ama sengkhalakli badu hek ure nga phabani paduna magi longdu sijinaduna
ꯒꯣꯝꯚꯤꯗꯨꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯦ꯫ ꯈꯨꯗꯛꯇ ꯑꯉꯥꯡꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯒꯣꯝꯚꯤꯅ ꯎꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥ ꯐꯥꯕꯅ ꯑꯉꯥꯡꯒꯤ ꯃꯊꯕꯥꯛꯇ ꯃꯈꯨꯠꯅ ꯅꯝꯗꯨꯅ ꯑꯉꯥꯡꯕꯨ ꯃꯌꯥꯗꯒꯤ ꯏꯁꯤꯡ ꯑꯣꯠꯊꯣꯛꯍꯟꯈꯤ꯫ ꯏꯁꯤꯡ ꯈꯔ ꯑꯣꯠꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡꯗꯨ ꯁꯣꯔ ꯍꯣꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯉꯝꯂꯝꯗꯤ꯫ ꯃꯗꯨꯗ ꯉꯥ ꯐꯥꯕꯅ ꯑꯉꯥꯡꯕꯨ ꯄꯥꯝꯈꯠꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯍꯤꯡꯆꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤ꯫ ꯃꯁꯥꯒꯤ ꯃꯄꯣꯛ ꯈꯪꯂꯕꯤ ꯍꯤꯡꯆꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤꯁꯨ ꯃꯍꯥꯔꯥꯅꯤꯒ ꯂꯩꯃꯤꯟꯅꯈꯤꯕꯗꯒꯤ ꯁꯍꯤꯡ ꯍꯍꯤꯡ ꯆꯥꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯒ ꯎꯍꯩ ꯋꯥꯍꯩ ꯆꯥꯃꯤꯟꯅꯗꯨꯅ ꯃꯁꯥꯒꯤ ꯃꯄꯣꯛ ꯐꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯡ ꯑꯅꯤꯗꯨ ꯇꯨꯔꯦꯟꯒꯤ ꯋꯥꯡꯃ ꯋꯥꯡꯃꯗ ꯑꯃꯅ ꯁꯥꯗꯥꯟꯕꯅ ꯑꯃꯅ ꯉꯥ ꯐꯥꯕꯅ ꯌꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕꯇ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯅꯣꯡꯃꯇ ꯀꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯀꯥꯏꯅꯈꯤꯕ ꯎꯃꯪꯗꯨꯗ ꯃꯍꯥꯛ ꯇꯣꯏꯅ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯦꯡꯅꯔꯛꯈꯤꯒꯗ꯭ꯔꯥ ꯈꯟꯖꯕꯗꯒꯤꯅꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯁꯥꯗꯥꯟꯕꯒꯤ ꯌꯨꯝꯗꯨꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯊꯨꯡꯂꯨꯔꯦ꯫ ꯃꯆꯥꯅ ꯃꯐꯝꯗꯨꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯖꯔꯕꯗ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯆꯥꯕꯨ ꯆꯦꯖꯠ ꯀꯣꯟꯖꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯅꯁꯨ ꯃꯄꯥꯕꯨ ꯆꯦꯖꯠ ꯀꯣꯟꯗꯨꯅ ꯀꯞꯆꯈꯤ꯫ ꯁꯥꯗꯥꯟꯕꯕꯨ ꯌꯦꯡꯂꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯔꯨꯔꯕ ꯏꯆꯥꯕꯨ ꯌꯣꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯍꯥꯛꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏ"꯫ ꯁꯥꯗꯥꯟꯕꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯣꯜꯂꯕ ꯅꯅꯥꯏꯗ ꯇꯥꯛꯄꯤꯕꯅꯣ? ꯑꯩꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯕꯨ ꯃꯤꯆꯝ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯣꯛꯆꯔꯝꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯇꯝ ꯈꯔꯗꯪ ꯂꯩꯃꯤꯟꯅꯖꯕ ꯐꯪꯖꯕꯁꯤ ꯅꯅꯥꯏꯒꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯈꯟꯖꯔꯕꯅꯤ"꯫ ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ, ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯋꯥꯉꯥꯡ ꯇꯥꯔꯒ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯤꯄꯥ ꯑꯍꯜ ꯐꯪꯂꯕꯅꯤꯅ ꯏꯆꯥ ꯑꯇꯣꯝꯕꯁꯨ ꯁꯣꯏꯗꯅꯃꯛ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯊꯥꯖꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯁꯥꯗꯥꯟꯕꯅ ꯉꯛꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯛꯈꯤ, "ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕ ꯂꯩꯕ꯭ꯔꯥ? ꯅꯅꯥꯏꯅ ꯈꯪꯖꯅꯤꯡꯉꯤ"꯫ ꯅꯤꯡꯊꯧꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯆꯤꯠꯊꯗꯅ ꯁꯥꯗꯥꯟꯕꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕꯗ ꯁꯥꯗꯥꯟꯕꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯇꯨꯔꯦꯟ ꯋꯥꯡꯃꯁꯤꯗ ꯉꯥ ꯐꯥꯕ ꯑꯃꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯒꯣꯝꯚꯤꯅ ꯆꯦꯜꯂꯛꯄ ꯑꯉꯥꯡ ꯑꯃꯗꯤ ꯌꯣꯛꯂꯤ꯫ ꯃꯗꯨ ꯅꯅꯥꯏꯅ ꯈꯟꯖꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯅꯤꯡꯖꯩ"꯫ ꯅꯤꯡꯊꯧ ꯁꯝꯚꯨ ꯁꯥꯗꯥꯟꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯇꯨ ꯆꯨꯡꯈꯤ꯫ ꯈꯨꯗꯛꯇ ꯁꯥꯗꯥꯟꯕ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯒ ꯂꯣꯏꯅꯅ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯂꯥꯟꯊꯣꯛꯇꯨꯅ ꯉꯥ ꯐꯥꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯕꯨ ꯊꯦꯡꯅꯖꯕꯗ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯃꯆꯥꯕꯨ ꯆꯦꯖꯠ ꯀꯣꯟꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯥꯗꯥꯟꯕ ꯑꯃꯗꯤ ꯉꯥ ꯐꯥꯕꯕꯨ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯐꯝꯅꯥꯏꯕ ꯍꯥꯞꯄꯤꯈꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯩꯔꯕꯗ ꯅꯤꯡꯊꯧꯒꯤ ꯃꯊꯃꯣꯏꯗꯨ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯕꯨꯗꯤ ꯅꯣꯡꯃꯇ ꯀꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯁꯝꯚꯨꯅ ꯙꯔꯃ ꯂꯩꯅ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕꯇ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯡꯂꯛꯄꯅ ꯃꯥꯕꯨ ꯀꯜꯂꯛꯇꯕ ꯂꯩꯕꯥꯛ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫ "ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏ ꯍꯥꯏꯕꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯕꯒꯤ ꯃꯍꯨꯠꯇ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯝꯚꯨꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯅꯩ꯫ ꯄ꯭ꯔꯖꯥ ꯈꯔꯗꯤ ꯅꯤꯡꯊꯧ ꯁꯝꯚꯨꯒꯤ ꯂꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯨꯔꯒꯅꯤ ꯈꯟꯗꯨꯅ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯁꯤꯃꯛꯇꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯤꯡꯁꯤ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯉꯥꯡꯅꯔꯛꯈꯤ꯫ ꯋꯥꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯂꯩꯕꯥꯛ ꯃꯉꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯗꯨ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯗꯨꯅ ꯅꯤꯡꯊꯧ ꯁꯝꯚꯨꯕꯨ
ꯍꯥꯠꯄ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯉꯥꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯤꯡꯊꯧ ꯃꯉꯥꯗꯨꯅ ꯂꯨꯆꯤꯡꯂꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯅ ꯂꯩꯔꯤꯕ ꯎꯃꯪꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯔꯥꯅꯤ ꯎꯍꯩ ꯍꯦꯛꯄ ꯊꯣꯔꯛꯄꯗ ꯂꯥꯟꯃꯤꯁꯤꯡꯅ ꯅꯤꯡꯊꯧꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤꯁꯨ ꯎꯃꯪꯗ ꯎꯍꯩ ꯍꯦꯛꯄ ꯆꯠꯈꯤꯕꯗꯨ ꯃꯥꯁꯨ ꯇꯍꯥ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯁꯨꯔꯨꯡꯗ ꯄꯔꯞ ꯍꯟꯖꯔꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯆꯥꯅꯤꯡꯈꯣꯝꯕꯤ ꯍꯤꯡꯆꯥꯕꯤꯕꯨ ꯌꯦꯡꯂꯒ ꯍꯪꯖꯔꯛꯈꯤ, ꯏꯃꯥ ꯁꯛꯂꯕꯤ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯆꯠꯂꯤꯕꯁꯤ ꯂꯥꯟꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯗꯤ ꯅꯆꯥꯁꯨ ꯈꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯀꯨꯞꯄ ꯃꯔꯣꯟ ꯈꯪꯕꯤꯔꯕꯗꯤ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ꯫ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯃꯥꯒꯤ ꯑꯅꯤꯡꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯥ ꯇꯞꯊꯕ ꯇꯧꯗꯅ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯃꯍꯥꯔꯥꯖꯀꯤ ꯃꯇꯦꯡ ꯄꯥꯡꯂꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯉꯥ ꯄꯨꯜꯂꯒ ꯂꯥꯟꯗꯥꯕ ꯑꯣꯏꯕꯅ ꯃꯍꯥꯔꯥꯖꯀꯤ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤ ꯉꯛꯅ ꯍꯤꯡꯆꯥꯕꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯃꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯒꯗꯧꯔꯤꯕꯅꯣ? ꯏꯕꯦꯝꯃ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯕꯨ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯃꯇꯝ ꯈꯔ ꯄꯥꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯀꯜꯂꯛꯄꯗꯒꯤ ꯊꯪꯅꯕ ꯅꯤꯡꯊꯧ ꯃꯉꯥꯅ ꯄꯨꯟꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯉꯥ ꯄꯨꯟꯗꯨꯅ ꯂꯥꯟ ꯂꯥꯛꯂꯦ ꯇꯥꯕꯗ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯟꯕꯟ ꯁꯥꯔꯒ ꯌꯦꯡꯅꯕ ꯂꯥꯟꯃꯤꯁꯤꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯉꯥꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯀꯟꯕ ꯂꯥꯟ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯁꯤꯡꯅ ꯌꯥꯝꯕꯅ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯑꯣꯏꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯇꯤꯌꯥꯗ ꯍꯤꯡꯆꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤ ꯈꯦꯛ ꯂꯥꯎꯔꯗꯨꯅ ꯃꯅꯪꯒꯟꯗ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤꯕꯨ ꯇꯨꯡꯍꯟꯗꯨꯅ ꯄꯥꯏꯔꯛꯂꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯉꯛꯅ ꯂꯩꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯪꯒꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯕꯨ ꯍꯦꯛ ꯎꯖꯕꯗ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯖꯔꯛꯈꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯒ ꯀꯞꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯔꯥꯖ, ꯂꯥꯟꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯆꯪꯕꯤꯔꯣ꯫ ꯂꯥꯟ ꯂꯣꯏꯔꯒ ꯅꯅꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯖꯔꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯗꯨꯗ ꯌꯦꯡꯅꯕ ꯅꯤꯡꯊꯧꯁꯤꯡꯅ ꯁꯛꯇꯤ ꯂꯩꯈ꯭ꯔꯕ ꯇꯦꯟꯁꯤꯡ ꯀꯥꯞꯂꯛꯂꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯊꯧꯔꯕ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯈꯤꯗꯨꯅ ꯌꯦꯡꯅꯕꯁꯤꯡꯒꯤ ꯇꯦꯟ ꯄꯨꯝꯅꯃꯛ ꯀꯛꯊꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯕꯨꯡꯉꯣꯒꯤ ꯗꯣꯂꯥꯏꯗ ꯊꯨꯅ ꯌꯥꯡꯅ ꯀꯥꯈꯠꯈꯤꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯖꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤꯁꯨ ꯃꯥꯒꯤ ꯃꯌꯥꯒꯤ ꯂꯥꯟ ꯍꯧꯔꯛꯂꯦ꯫ ꯌꯦꯡꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯥꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯁꯝꯚꯨꯒꯤ ꯊꯧꯔꯕ ꯇꯦꯟꯖꯩꯁꯤꯡꯅ ꯌꯦꯡꯅꯕ ꯅꯤꯡꯊꯧ ꯑꯅꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯁꯥꯎꯔꯕ ꯌꯦꯡꯅꯕ ꯅꯤꯡꯊꯧ ꯑꯃꯅ ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯂꯔꯣꯏꯗꯕ ꯁꯛꯇꯤ ꯂꯩꯈ꯭ꯔꯕ ꯇꯦꯟ ꯑꯃ ꯅꯤꯡꯊꯧ ꯁꯝꯚꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯥꯞꯂꯛꯂꯦ꯫ ꯃꯆꯤꯟꯗ ꯃꯩ ꯍꯧꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯇꯦꯟꯖꯩꯗꯨ ꯎꯕꯗ ꯁꯝꯚꯨ ꯃꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯇꯦꯟ ꯀꯌꯥ ꯀꯥꯞꯂꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯩ ꯍꯧꯔꯕ ꯇꯦꯟꯖꯩꯗꯨ ꯌꯥꯡꯅ ꯁꯝꯚꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯃꯩ ꯍꯧꯔꯕ ꯇꯦꯟꯖꯩꯗꯨꯅ ꯆꯥꯅꯤꯡꯈꯣꯝꯕꯤꯒꯤ ꯃꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯁꯥꯎꯈꯤꯕꯅ ꯊꯧꯔꯕ ꯇꯦꯟꯖꯩ ꯑꯃ ꯁꯠꯈꯤꯗꯨꯅ ꯀꯥꯞꯂꯛꯄꯗ ꯃꯩ ꯍꯧꯔꯕ ꯇꯦꯟ ꯀꯥꯞꯂꯛꯈꯤꯕ ꯅꯤꯡꯊꯧꯗꯨ ꯃꯉꯛ ꯀꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯍꯨꯝ ꯁꯤꯈ꯭ꯔꯕꯗ ꯂꯦꯝꯍꯧꯔꯤꯕ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯆꯦꯟꯕꯁꯤꯡꯗꯨ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯦꯝꯍꯧꯕ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯂꯥꯟꯐꯝ ꯊꯥꯗꯣꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯌꯦꯡꯅꯕ ꯄꯨꯝꯅꯃꯛꯅ ꯆꯦꯟꯈ꯭ꯔꯕꯗ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯗꯣꯂꯥꯏꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯔꯥꯅꯤ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯤꯈꯣ ꯍꯥꯏꯔꯛꯂꯕꯗ ꯆꯥꯅꯤꯡꯈꯣꯝꯕꯤ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ ꯙꯔꯃ ꯀꯥꯏꯗ꯭ꯔꯕ ꯍꯦ ꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯕꯗ ꯍꯤꯡꯁꯥꯕꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯖꯕ ꯐꯪꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ ꯂꯥꯛꯂꯔꯣꯏ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯍꯤꯡꯁꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤ ꯁꯤꯔꯦ ꯃꯍꯥꯔꯥꯅꯤ ꯃꯃꯥ ꯁꯛꯂꯕꯤ ꯍꯤꯡꯁꯥꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯈꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯇꯝꯖꯔꯕꯗ ꯅꯤꯡꯊꯧꯔꯦꯜ ꯁꯝꯕꯨꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯆꯔꯛꯈꯤ ꯂꯥꯜ ꯂꯣꯏꯔꯗꯨꯅ ꯍꯤꯡꯁꯥꯕꯤ ꯆꯥꯅꯤꯡꯈꯣꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯣꯙꯄꯨꯔ ꯂꯩꯕꯥꯛꯇ ꯂꯧꯃꯤꯒꯤ ꯃꯆꯥ ꯕꯤꯗꯨꯔꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯗꯒꯤ ꯂꯩꯕꯥꯛꯇꯨ ꯀꯥꯡꯈꯣꯡ ꯆꯥꯏꯈ꯭ꯔꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯕꯤꯗꯨꯔꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯕ ꯄꯨꯝꯕ ꯐꯥꯗꯨꯅ ꯍꯦꯛꯇ ꯍꯥꯠꯂꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯏꯁꯩ ꯇꯧꯍꯟꯗꯨꯅ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯇꯨꯝꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯏ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯅ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯇꯥꯔꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯉꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯨꯕ ꯄꯨꯝꯅꯃꯛ ꯐꯥꯗꯨꯅ ꯍꯦꯛꯇ ꯍꯥꯠꯂꯤ ꯕꯤꯗꯨꯔꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯟꯇ꯭ꯔꯤꯅ ꯕꯤꯗꯨꯔꯒꯤ ꯆꯥꯅꯕ ꯊꯝꯂꯤꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡꯗ ꯍꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯗꯨꯕꯨ ꯆꯥꯔꯨꯕꯗꯒꯤ ꯕꯤꯗꯨꯔ ꯈꯨꯗꯛꯇ ꯁꯤꯔꯦ ꯕꯤꯗꯨꯔ ꯁꯤꯔꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ ꯃꯣꯙꯄꯨꯔ ꯂꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛꯇ ꯂꯥꯛꯆꯗꯨꯅ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯒꯤ ꯃꯈꯣꯡꯗ ꯇꯨꯖꯗꯨꯅ ꯀꯞꯆꯔꯒ ꯏꯔꯩꯕꯥꯛꯇ ꯍꯟꯕꯤꯔꯛꯂꯣ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯕꯤꯗꯨꯔꯁꯨ ꯁꯤꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯔꯣ ꯍꯥꯏꯖꯔꯛꯂꯦ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯁꯨ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯀꯞꯂꯤꯕꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ ꯃꯣꯙꯄꯨꯔ ꯑꯃꯗꯤ ꯆꯥꯎꯔꯝꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨꯅ ꯑꯣꯏꯗꯨꯅ ꯃꯆꯥꯅꯤꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯅ ꯆꯥꯎꯔꯛꯂꯒ ꯂꯩꯕꯥꯛ ꯑꯃꯃꯝ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯆꯥꯎꯔꯛꯄ ꯉꯥꯏꯖꯗꯨꯅ ꯅꯤꯡꯊꯧꯔꯦꯜ ꯁꯝꯚꯨ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯨꯃꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ